Hauski madam study yumlon kerona ba haibsigi masaksi masi punghong hongkre. Chak insang thinabagi mohota sak unadana ba chakpaloina wangwang na khagatnare. DSC gi ngasi gi videos dagi. Haujikan si matam yam phatre he. Haina ra ngasi gi taibang stay da thokiba. Tasing thokiba singba wari. Hek tabada thamoi tarum ba. Yam tamjaningai oiba yam nungsiba wari amakha kudul tamjage. Video asna lorakpada adongi thamoi afaba thabak tongningmagi thiltana imai chon na tunglarani haibasi DSC ge set pathajajabane. London dagi Lucy san ko binupi sigi yumlon nabada yam ahal loirabi akhuibun samadi pokna kuplabi nupi ama mathanta leirame. Mahakse Lucy ge apartment ki hek mayok na apartment tu leirakpa chahi kun lom surakle. Adubo makuini mayok na apartment tu da laiminarakpa chahi kun sujaragaso ahal loirabi nupi dogi maramda Lucy na kalimda khangba ngamlamte. Karigi ngamdriba maramdi abokse ayama matamda imungda thonglon silaga lei hapta amada murkham mapan thore insang napi leina naba Lucy na thongnaw dagi marak marakta abokse uwa phangi khuiraba magi maithong dagi haraw nungai magi mamidi nongmada uwa phangkide karigumada Lucy na abokse ki apartment ta magi macha masu natraga mari mata mata lakpaso chahi kun lomasda nongmada ukhidre Magi ni haibada taibungsda kanamta leitrabazala aboksi ki punsida kari nungai taba thok sing thoki ma huji kadai dagi selna kari leiraga jari Lucy karimda khangde punamaksa Lucy ma khangdi khangjaning bani Lucy pukchil pik pinu binate awa ana tarabsingda ngamjaba mading pangnabagi sem sadna talejabi thawjal haibini adubo Lucy na lambida kari da thengnabada aboksi ki mating pangnana bayam kana hona jakhi kayarak hona jakhi Abuk potoi pabirake lumamgani abuk khauto yanjarake lumamani adubu abuksna nongmuda mating amata lo haibi yakide haijarubu khuding hektoraki kanagi mating lawda mathanta lainabada hona jabuda Lucy na so abuk ya pamsda yelutre hena chawkhatba khunai am oiraknabagi pandamda the Hayum Thrift and Credit Cooperative Society Limited na ningol maruf haina mingthonjaba hybrid plant maruf ama mayam na khusinajari nambolda tawgada marupsi lamlapa singi khanjaraga Paytm GPay natraga direct account ta payment tawbirappu yagani amadi yumda famna WhatsApp ki kuthangda live update yengmagi khudongchaw su pijagani marupsi first phase second phase mai pangna pangthok sakre handaki isna humsuba phase oitoribani third phase se laglibi December gi tarik 15 dagi hojagani thamjariba pricing adudi ahanba draw da Activa 6G amadi sanasan ani anisuba draw da Activa 6G ama ahumsuba draw da lupa lakh ama natraga sanasan mapan marisuba draw da Activa 6G amadi sanasan ani mangasuba draw da Activa 6G taruksuba draw da Activa 6G amadi sanasan ani taretsuba draw da Royal Enfield natraga sanasan tarahumdoi nipansuba draw da Activa 6G amadi sanasan mari mapan suba draw da Royal Enfield natraga sanasan tarahumdoi tara suba draw da leijare Alto Tha taragi matungdadi members na masagi thagi sankai hullaroi sankai hundavida tha ni tender tha ma lotari asumna mathang nauna marupsi loid fausta thajagani tender gi oina lising tara mangat gi horaga lising humbutra manga fogi manungda kakpirapu yagani madudi san hun gripesan thamadudagi henganna tha taragi matungda lakpa lotari kuding makta Activa 6G ama bijagani asumna tha ni tender tha ma lotari sumsa tharak bastaida sungpau phauda le hoba member ani da last to unlucky gi mana bijagani madudi Maruti Swift latest model amama marupsi government restart obo maramna member amna tha ni pan phabu yar maga toki bataraga so tha tara dagi horaga tha gi oina handoksagani ahen attractive offers kara panjarabada marp tawdaba nini gi mamangda advance payment tawgir pusingi oina lupa lising ahum gi free lucky draw sapsagani tha tara sumna advance payment tawgir pusingi oina tonganba tha tara ma thuisrakpada hero pleasure ma special draw ino chagani kudong sawa sing asiki matakta ejen noivagi top special facilities sing thamjari akupa marul gi dama screen tholi bana maram hektada hojik ma contact toksin bio limited sini ngasi mak phom lopsin bio ai solution jare asumna chayol kya tha kya hokre ngasi kari thokni hayeng kari thokni khangdabana taibungsi angapuna pithalibani nongmudi sum thoki Lucina insang napi leiroga lakpada sangaba thakta kakatpham siri paringnugi mayai waida boktu yamwana mathangi thakto kakhanabagi laknaribadu madu Lucina urami Lucy barbarab chen khlaktuna abupu sauduna pukatpiri ngangaidi asukui vase mating pangke tawbuda yani Aisha kalli na thok tok seruso haina mateng pangge sunya yar kita baboksi masjid Lucina namduna mateng pangsin bastaida kari sohira kitre
ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯥꯗꯨ ꯁꯣꯟꯃꯜꯂꯕꯅ ꯋꯥ ꯐꯥꯎ ꯉꯥꯡꯅꯤꯡꯗ꯭ꯔꯕ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯆꯍꯤ ꯀꯌꯥꯁꯤꯗ ꯂꯨꯁꯤꯅ ꯈꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨ ꯉꯁꯤꯗꯤ ꯐꯪꯂꯦ ꯃꯈꯣꯏꯅꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯑꯕꯣꯛꯀꯤ ꯊꯣꯡꯖꯤꯟ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯕꯣꯛꯄꯨ ꯁꯧꯅ ꯅꯥꯝꯃ ꯑꯗꯨꯅ ꯑꯃꯨꯛꯇ ꯆꯪꯉꯨꯗ꯭ꯔꯤꯕ ꯑꯕꯣꯛꯀꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯨꯏ 이몽 아두다 왜라 미바 마다우도 우들 루시기 타모이 맞졌다나 까이키 루시나 복도 파몽 파는 것은 바 피수 복골 핑방 아마로 하비스디 마나 소나 간자크라바니 아두부 이몽도 아두 피밤 따다는 레람거네 하이바디 마나 칼로리거든요 없을람드레 가두 얌남티레 마폼 쿠딩 까진 꾀슨 퉁나 아모르바네 빅탈레 미레 비아로이도버 레이나데나 포카다바 마팜말레 플로르도 타탈라우부 푼기 레이로라마는 굽레 टेबल चौकी पुना चंगबा युंगी पोजै खुदिमक याम साथीना मंजुनारे फियान खोक अमदी मदुदे यालिबा फिरोल खुदिमक अमोट सेकाय तुकाइबा नतबा मत याउद्रे चाखुम अमदी फ्रिज तु पुंगांग हांगे चाना थकनबा मत लेते लेरिबा खरा दुदी चाबा याबगी मतम लोइन हेले मसित नतना अहल ओइरब नुपीसी मागी अपार्टमेंट की हितर याकिदबा मदी इसिंग लेबा ngamdabadagi ningthini यूजरक्तबसु जहि तरहमदai फरमले उफुलना कुपलै माइदुदा थाबा मोन पाक अमदा मागी फमुंग ओइरि कासिगी थौनाव अमसु पुंकाय कायदे इहो होरे Lucy, nokpetona, abongak talay piramo, ay mahalakini, hayra magakadulagi hatutu tuki. Minitaramogi matungda Lucy, mapimarol hongdoga, makut yata sumjet, makut oida nuraza pupara galaki. Tauzal hayra bisigi mapuningda, magana inagnagnalimina bani, magi topam topa matuni kanja, kumpuna mola avocado, dai talay na sitseng bahoraki. Lucy ki, jahi taramari surabi Nupi Amana Chahi, Ruby. Mamam sa sangduna aboki apartment nana loisinbada sengdokpada numit humni chupna changkhibani makoina phibam tadraba table chokri singdo mapan thondoraki amadi Lucina magi mar mapangsingna unana bahaiduna Facebook ta post ama iraga thagatki madudi abongna lerami filmdu samla pawari liraga adongi mungda sizinadraba table chokri kolikna chingbale biragadi abogsta donate tobiro asumna Facebook ki khuthangda Lucina mayamda pawzenki wahai kharasi iraga Facebook ta thagatki biski mahi chawduri haibasi Lucy di khangzadri Lucy ki post sei internet ta mathang share tong narpudagi pukchal chaw wiki agi mi nakong yoki post si thagat ki baname nongphung hek nan madagi horaga lekai lammadagi horaga athapa mafam singdagi thawjal janba mi sangup sanglak tuna aboki yu mamang da preng leng lakhi makhoi kana so makut hangna lakpa mate yawki da bane anong bu kangthol carpet na aboki sangai du lang leiting le mast natana Naitom tana te lambi boktung asidi puksil sing bamur mapang singna nongmagi sin duna mabu na blak pire laikai dogi puksil saw singna harau pali puna duna aboki sakso hek thungbire punamak sigi ba khumoina ngasidi aboki mai thungdo Lucina thonau de momon minok tama ure abok na Lucy bo hek pokchabi macha oina khanjaki